mayam yam nungaitaba thawdo ma thoe hauji lamphel gi mayamna kabokang pat yengba laknabado pata adugi jaga sida ne boko ado akoi ju mayamna yengnaba sida sida amtang yenguse phajai hena photo thagana ko mayam du yengba lakpane boko aduga di yam thajadana na kai haini yam sut nungaite boko isa gumbagi lenga ne boko angang nu pamcha ani kangau ner chel lai me ka dorogen hangi hek chang pa hangni ko adu mai haise gari se khamambani hojik akoi ju yengba hauda ngari aduga gari se huranbikhre na lairamde moi pakhat la chena lairame ba ado gari do kai gari ne mo chikida meteo haba kinum hai ado ai di khangde boko du gari do adu nungai ribe yone aduga di manak nak pas de ima ma thing sum lairame boko da mana haibirak pa ngasi da natine noi bu khara khara check salune gari mang pau se ta dribra nahan su manga mangi yengone ado mayam sum ainum ta thu oga lairabani kabokang yengpham sidai sida na hai boko ado yam nungai ta ba hai tare kai hai ni aduga sina loidri boko adu nakana sigi bro magina na helmet to magi gari da smaina thanambado thanai dana ko helmet to pu satna de dana adu chatpadu da helmet to ma se laptak ui hai ko helmet to kaino ni ai helmet se yaw da mali da na phatlauna changthalaga sig chenjala yeng kan je helmet to yawram dre ba magi jo sida gari jo sida thambada ne nate gari sa amana sida mangba helmet to na sida ne ba mangi se ko changak pai size da ado sai thangir ama heta jo oiba oining oijar sano ba do yam nungai the ko sigi thawdok se yongune harau ngaktang potha wakhan potha janaba haina laksari ba singse sumaina ai bit ka loi hangre nungai trabado ari harau yengjage na laksa bane ko ado yam nungai te ado haijaning bamna ichainau mayam adagi chinnaw marum pang khwai ki bigna ko mayam na lakpa matam da cheksinbiyu sida mayam gi sumaina mi yam tin mafam oi basida mayam laknai haibana singba khangabani na huran basingse chance lauraga ngai daga leire boko aduna cheksinbiyu si haijaninge cholo le haraga su ko ikai biru no ko yo sei ma khar ling chala tawbido adu tawbiyo aduna khwaidagi phayena haijage inaw haigade isa gi lengani da pi yam na ngang do report tai ne na hayame ina bu noi bu kai lam dai no ne na hangba do report tai ne na hayam no ai te wari se duga aroi ba dai na haijaning bana lamphel gi sigi manak nakpa akoi bagi sidesal lai biriba chennaw sing club ki oigera maira gi oigera ama dum mayam na ko khana biraga phagadaba haidi mayam na sum labak myam yengba laknari ni dana ko lakpani na check haidi sum nungai da thawdok se makha ta na thokna bagi damakta khogi waiting kai hani parking set to adu do ticket ka aga oraga su sembiraga di haidi manak na pasing sigi ima mera singi phan oira su club ki phan oraga su kitang da su kanai do dom da su aduga nakal marom dana yamna awaba haidi nungai ta thawdok su gumba se makha ta na thoi na khanjai adumaina ma sinbiyo yaraga di ai video se mayam yari ke share tawbiyo aina hange amukta share tawbiyo haijada bani ko adu ngasi di mayam sigi thawdok se awaba se ta dan bagi damakta cheksan bagi damakta ko yari khai mayamna share tawbiyo aduga huran basing su migi mapon marando adumaina tawraga tawbiganu ko nungai te ko noi da adom da taraga su nungai ba kaisu oiroi aduga adugi senduna saraga su kaisu afaba oiroi ko ado yam nungai te sigi thawdok se makha tana thoktaba oimina se mayam aduga mayamna khogi laikai sigi misingna su thengna biraga di video se adumaina maira nabu ima maira pai bi singi oigera club ki chenau sing nabu oigera adumaina gari ki parking set ticket kakpiraga mangdana ba mayang gi yaifanaba amatang sinbiyo na ai haijage ai yengba bu sangdri ko hek sang pa ka si tawba ai thawai ti nungai gi dreba ko ai chatning dri yengning dre ba du khangda bani mayam di dum laknari ko hojik su dum big thali ko to asom da so mayam lairi ba ko do gari sai kha kham na te ba mayam lainari jaga da do nungai de si hai ga lo shenjage mayam si di